ngasi nungdan phong ki ba kanglei pa ki mera gi pau se de gi maroi ba pau khara khanga cheraga miyam da khudo tamjige Rahul Gandhi na kuki da ama hai maite dina ama hai jin na state asi tangdu laita ba purak na ba honari ba asida akai ba pirei Susindro ITLF na pising ki ba member aduna Rahul Gandhi amadi Congress party na Manipur thugai na ba honare haiba takle hana Manipur lenga ki PICED minister Laisang Them Susindro na phongdokrei ngasi khurai de leiba mahaki yumda pami singa unabada Susindro na hai Rahul Gandhi na Manipur miyam bolana lamjing lei ma na kuki dana ama hai maite dina ama hai jin na state asida tangdu laita ba purak na ba honare ba asida akai ba piduna Congress party na thok dibe Erang asi khudong sa ba law na leire amaramda Congress party na social media da lana sandokuna miyam na prime minister amadi BJP bolan uhalei prime minister Narendra Modi na Manipur gi matang da wangang krei Manipur gi wato asi gi matang da prime minister na nungti gi wangang ba yaba na ti hanasu minister asina phongdoki Congress na paling kumjali sing ani gani panda su tongnarammi haiba wafam asi thamladuna minister Susindro na makhatan hai maram chada ba su tongnaramagi maram Congress party na pigadabani adubu state amadi center de BJP ge lengak leirabanina su lokthokpada karigi matam changlibano hana pamisingna hangba wahangi pakumda minister Susindro na hai su tongnakiba aduge se lengak ti topa koirei adubu Manipur lengana su chanaba pamdrabasu center lengak ne state asigi apamba hekta tawgadabana te hana thamlakhi kuki MLA singi matangda paladuna mahakna makhata na hai mamang sa igi May 3 dagi Churchampur ge MLA amata pau phongna de ngasi Congress na insilaga pau phongna handabani hana sumaral siki amamda haukiba Lok Sabha ki mikhalda Congress ki manifesto ado separate administration pi bayaba manifesto na haiba se ITLF ki ngarang ge memorandum aduna mayak singale maramasina Rahul Gandhi na Manipur asi tangdu laita daba mafam ohenduna opposition na makhoi gi khudong jaba phangnaba sijinare hana sumaral siki combined force na operation chadabada kangpopi Hengzom Beles tegi KNF MC ni haiba kadar ahum amadi khutlai kya phagatle kuki nupi singna Erang hourakpada kya gas amadi mobom sijinaduna tangkhai khrei kangpopi district ki New Kaithe Mambi police station gi manungsana Hengzom Beles ki chief ki mayumda kuki dal hauba kya maram leire habage pau phongbadagi ngasi ayu pung 3 makharom taba matamda CRPF amadi Assam Rifles ki combined force kanguna akanba maungda combing operation chathabada mafam aduda lairamba kuki dal hauba KNF MC ki kadre ni haiba miyoi ahum phare hairi Paraba KNF ki kadani hariba miyoi singasi Manipur da tholiba kanglu ani gi Erang asi hek hourakpadagi Churchampur gi Torbung Bangla da get mai thaba oil tanker da nomai kapsinu landarakhiba amadi Chief Minister Mbirana hadak jilibam da chekani hana tarambagi advanced security kangu da ambush tawba thodok singna chenabani hairi pawashin hai chathakhiba operation adu da makhoina sijinaramba maching yamlaba khusu khulai ke amasu phaga pangamki Paraba kuki lalhauba ahum amadi khulai sing adu security force kanguna puduna chatnaba hotnarapada mafam adudagi masing yamlaba kuki nupi sing tholaktuna makhoina fariba miyoi sing amadi khulai punamak pirangbadabani haibadagi yamna chawna mutnaba thokre hairi kuki nupi sing aduna AR gi gari mamangda thachinduna akanba khongjang changsilakpadagi combined force ki maikaidagi tear gas amadi mobom na chingba kapsinuna tangkharaba matungda faraba miyoi ahum amadi khusu khulai sing adu mafam adudagi combined force ki kanguna putorakre hairi pawashin hai combing operation aduda saru yakiba CRPF ki tungamba unit sing amadi Assam Rifles amasung state force ki kanguna Hengzom Beles chief ki mayung kashinuna thamki madda yum adudagi khulai paiba khara na nomai kaptharakhi tungda combined force ki kanguna yum aduda nomai kapsinuna akamba maungda attack chathaba matamda kukilal haubani haiba miyoi ahum adu phaba ngamkibaga loina makhoina sijinaraba khuchu khulai kya amasu recover tawba ngamkibani hairi Rahul Gandhi ki Manipur khongchat rajniti ki khudong chaba lawba lakpanate ke Maika Chandra tha ga mari henna lanthokna leiba Manipur da opposition ki leader amasu oriba Congress ki MP Rahul Gandhi na laklamba adu housing Manipur da thokliba Erang asi loisinaba mating pangba laklambane rajniti ki oiba khudong chaba lawnaba laklamba nate hana Manipur Pradesh Congress Committee ki President K Mega Chandra na phongdokrei ofam masing asi BT Road ta laiba Congress babanda pangthokiba pamisinga unaba amada phongdokibani mahakna hai Manipur da thokliba lana se hourakpadagi ngaranga thana Rahul Gandhi na Manipur da ahumlak laklamduna fibam yengsilamlei adubu ngarang ahumlak suba oina lakpa adu da Manipur da thokliba lana se hana oriba fibam adudagi kari amata ahongba leremdaba aduda angapa ama oiki mahakna phongdokiba statement da political oiba wahi amata yaudei
ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯒ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯍꯛꯊꯦꯡꯅꯅ ꯎꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯎꯅꯔꯤꯉꯩꯗ ꯃꯦꯗꯤꯌꯥꯅ ꯆꯤꯡꯕ ꯀꯣꯚꯔꯦꯖ ꯇꯧꯍꯟꯈꯤꯗꯕ ꯑꯗꯨꯁꯨ ꯑꯁꯦꯡꯕ ꯑꯗꯨ ꯇꯁꯦꯡꯅ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯇꯉꯥꯏꯐꯗꯅ ꯇꯧꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯉꯔꯥꯡ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯃꯐꯝꯗ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯐꯝꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥ ꯄꯤꯁꯤꯟꯈꯤꯕ ꯑꯗꯨ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯨꯞꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯖꯨꯂꯥꯏ 22ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯕꯖꯦꯠ ꯁꯦꯁꯟ ꯑꯁꯤꯗꯁꯨ ꯄꯨꯊꯣꯛꯇꯨꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯃꯗꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯂꯧꯕ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯥꯏꯇꯣꯜꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯈꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕꯔꯃꯤꯖ ꯂꯣꯟꯗ ꯏꯕ ꯑꯥꯙꯥꯔ ꯀꯌꯥ ꯑꯃꯗꯤ ꯆꯦ ꯆꯥꯡ ꯀꯌꯥ ꯑꯃ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯗꯤ 38 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯉꯔꯥꯡ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯥꯏꯇꯣꯜꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ 2ꯒ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯒ ꯀꯣꯟꯅ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯥꯙꯥꯔ ꯀꯥꯔꯗ ꯀꯌꯥ ꯑꯃꯁꯨ ꯐꯪꯕ ꯉꯝꯈꯤ꯫ ꯑꯥꯙꯥꯔ ꯀꯥꯔꯗꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯥꯙꯥꯔ ꯀꯥꯔꯗ ꯑꯃ ꯕꯔꯃꯤꯖ ꯂꯣꯟꯗ ꯁꯣꯡꯂꯥꯏ ꯈꯣꯡꯁꯥꯏ ꯍꯥꯏꯅ ꯊꯥꯕ ꯊꯦꯡꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯃꯛꯀꯤ ꯃꯤꯡꯗ ꯐꯣꯇꯣ ꯌꯥꯎꯅ ꯃꯍꯥꯛ ꯑꯁꯤ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯖꯤꯔꯤꯕꯥꯝ ꯑꯃꯗꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯅ ꯊꯥꯕ ꯀꯥꯔꯗ ꯑꯃꯁꯨ ꯌꯥꯎꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯕ ꯀꯥꯔꯗ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯁꯤ ꯇꯃꯦꯡꯂꯣꯡꯒꯤ ꯐꯥꯏꯇꯣꯜꯗꯒꯤꯅꯤ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯤꯡꯗ ꯏꯟꯗꯤꯌꯟ ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯀꯥꯔꯗ ꯑꯃꯁꯨ ꯐꯪꯕ ꯉꯝꯈꯤ꯫ ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯑꯁꯤꯗ ꯃꯤꯁꯛ ꯑꯁꯤꯒꯤ ꯂꯩꯐꯝ ꯑꯁꯤ ꯇꯤꯡꯄꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯅ ꯌꯥꯎꯕ ꯊꯦꯡꯅꯩ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯪꯕ ꯑꯇꯣꯞꯄ ꯆꯦ ꯆꯥꯡ ꯈꯔꯁꯨ ꯂꯝꯅꯤꯡꯊꯥꯡ ꯁꯤꯡꯁꯣꯡ ꯀꯧꯕ ꯑꯃꯗ ꯑꯦꯂꯦꯛꯁꯟ ꯐꯣꯇꯣ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗ ꯂꯣꯏꯅꯅ ꯑꯥꯙꯥꯔ ꯀꯥꯔꯗ ꯑꯃꯁꯨ ꯐꯪꯕ ꯉꯝꯈꯤ꯫ ꯉꯔꯥꯡꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯐꯒꯠꯄ ꯉꯝꯈꯤ꯫ ꯐꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯂꯣꯀꯦꯜ ꯃꯦꯗ 303 ꯔꯥꯏꯐꯜꯁ ꯑꯃ, ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯔꯥꯏꯐꯜꯁ 2, 12 ꯕꯣꯜꯒꯤ ꯂꯣꯀꯦꯜ ꯃꯦꯗ ꯔꯥꯏꯐꯜꯁ ꯑꯃ, .32ꯒꯤ MM-ꯒꯤ ꯀꯟꯇ꯭ꯔꯤ ꯃꯦꯗ ꯄꯤꯁꯇꯣꯜ 2 ꯑꯃꯗꯤ ꯃꯦꯒꯥꯖꯤꯟ 2, ꯄꯣꯝꯄꯤ ꯕꯣꯝ 9, ꯈꯨꯠꯅ ꯁꯥꯕ ꯕꯣꯝ 5, 12 ꯕꯣꯔꯒꯤ ꯑꯍꯥꯡꯕ ꯀꯥꯔꯇꯦꯖ 23, ꯁꯦꯐꯇꯤ ꯐꯣꯔꯁ ꯋꯥꯇꯔ ꯃꯤꯇꯔ 5, ꯔꯤꯐꯜ ꯁꯦꯂꯤꯡ 2, ꯋꯥꯀꯤ-ꯇꯣꯀꯤ ꯆꯥꯔꯖꯔ 3, ꯕꯨꯂꯦꯠꯄ꯭ꯔꯨꯐ ꯖꯦꯀꯦꯠ 3, ꯑꯥꯏꯔꯟ ꯄ꯭ꯂꯦꯠ BP 2, ꯀꯣꯝꯕꯦꯠ ꯗ꯭ꯔꯦꯁ 2, ꯕꯥꯔꯇꯤꯟ ꯈꯣꯡꯎꯞ ꯖꯨꯔꯥ 1, ꯃꯣꯇꯣꯔꯣꯂꯥꯒꯤ ꯋꯥꯀꯤ-ꯇꯣꯀꯤ 1, ꯍꯦꯜꯃꯦꯠ 2, ꯕꯣꯝ ꯅꯠꯇ꯭ꯔꯒ ꯄꯥꯝꯕꯤ ꯀꯥꯞꯄ ꯀꯇꯥꯔ ꯄ꯭ꯔꯨꯐ 2, ꯇꯣꯔꯆ ꯂꯥꯏꯠ 2, ꯂꯦꯞꯇꯣꯞ 1, ꯁ꯭ꯃꯥꯔꯠꯐꯣꯟ 3, ꯀꯥꯞꯄ ꯌꯥꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯐꯒꯠꯄ ꯉꯝꯈꯤ꯫ ꯉꯔꯥꯡꯒꯤ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯒꯠꯈꯤꯕ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯂꯥꯜꯍꯧꯕ 2 ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯡꯅ ꯈꯪꯍꯜꯂꯛꯄ ꯂꯩꯇ꯭ꯔꯤ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯀꯨꯀꯤꯒꯤ ꯌꯨꯝ ꯑꯃ ꯃꯩ ꯊꯥꯔꯝꯂꯦ꯫ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯐꯥꯏꯇꯣꯜ ꯈꯨꯜꯗ ꯂꯩꯕ ꯀꯨꯀꯤ MP ꯖꯤꯔꯤꯕꯥꯝ ꯑꯃꯁꯨꯡ ꯇꯃꯦꯡꯂꯣꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯁꯩꯖꯥꯡꯊꯥꯡ ꯈꯨꯟꯁꯥꯏꯒꯤ ꯌꯨꯝ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯌꯨꯝ ꯃꯩ ꯊꯥꯔꯝꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯩꯖꯥꯡꯊꯥꯡ ꯈꯣꯡꯁꯥꯏꯅ ꯊꯥꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯑꯃꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤ ꯉꯔꯥꯡ ꯃꯩ ꯊꯥꯔꯝꯕ ꯑꯁꯤꯒ ꯑꯅꯤꯔꯛ ꯁꯨꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯅꯤ? ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯖꯤꯔꯤꯕꯥꯝꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯊꯣꯛꯄꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯕꯗꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯀꯌꯥꯒꯤ ꯐꯤꯚꯝ ꯌꯦꯡꯂꯝꯕ ꯂꯥꯛꯈꯤꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯂꯈꯅꯧꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯂꯣ ꯑꯔꯖꯨꯟ ꯔꯥꯝ ꯃꯦꯘꯋꯥꯜ ꯍꯌꯦꯡ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯐꯣꯔ ꯂꯣ ꯑꯦꯟड ꯖꯁꯇꯤꯁ ꯏꯟꯆꯥꯔꯖ NMOS ꯐꯣꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯦꯐꯤꯌꯔꯁꯀꯤ ꯊꯧꯄꯨꯔꯤꯕ ꯑꯔꯖꯨꯟ ꯔꯥꯝ ꯃꯦꯘꯋꯥꯜ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯍꯌꯦꯡ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯖꯨꯂꯥꯏ 10ꯒꯤ ꯄꯨꯡ 10:10 ꯏꯝꯐꯥꯜꯒꯤꯗꯃꯛ ꯗꯤꯜꯂꯤ ꯊꯥꯗꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯑꯌꯨꯛ ꯄꯨꯡ 11:10 ꯊꯨꯡꯂꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯒꯦꯁꯠ ꯍꯥꯎꯁꯇ ꯊꯨꯡꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯑꯦꯗꯤꯁꯅꯦꯜ PS RK ꯃꯤꯁ꯭ꯔꯥꯁꯨ ꯂꯣꯏꯅꯔꯛꯀꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠꯀ ꯃꯔꯤ ꯂꯩꯅꯅ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫